पाउचद यमफम ओइबा मर ओइबा पाउ खरा अपडेट तौजरे एडिटोरियल की कलम अमदा एयरपोर्ट की फगत की मणिपुर से मिरैबा का जुमलो नबल लमदम अमने इंडिया की नॉर्थ ईस्ट स्टेट सिंगी मनुंग मणिपुर जौन स्टेट खरा मपाल लेबाक की लमखै का लोनना लेबना मपाल लेबाक तगी मिटोप सिंग संगसिलक की प्रॉब्लम अमा मायोंगनरे मिटोप मियानचा की प्रॉब्लम असे मणिपुर की वैना यामनमक नुंगनागनिगै ओइबा फिबम ओइरकले ngalingay mayoknarki ba mitop miyancha ki problem asina manipur da yellow maidagi kunda laitarak laba yellow missing kankol mot ki gatra aibagi akiba lairak labane Bangladesh amadi Myanmar rom dagi mitop sing manipur gi ngamkhai de sangsilak peletre Myanmar masa tara gamari nupi ama angang ama jauna aeroplane tonglaga Delhi da sana da bohon rambadagi Imphal ke ber Dikender Jet International Airport dagi security phagat ki basi da Indian citizen na daba merai ba masa kyamrum to ki wangwada manipur da sanglak manipur ge Tongan-tongan pemafam jena kunda laita nun laitam bayare. Airport की security न फाकी पर Myanmar masa taragamari asi India की sasenaba Aadhaar card पाइप ngaktani September kuntra की nongtilpung adirom tabada Imphal dagi Guwahati fauraga Delhi tamna paigata bentego flight da tongna da bahona rambadagi Jingnabada की sek tawbada sasenaba Aadhaar card paraga Manipur da sanglak kibani aibasi khangbangam kibane Mei bang masa kya sasenaba India की Aadhaar card paraga logi wangbada Manipur da sanglak pagi tawdok sing mamang da thokrabane Logi wangmada sasina bache sang par ka Manipur da sanglak pagidam logi waiba thabak lokhat pagaloina sasina bache sang sing isu toribam yoi sing do kana kana no haipadu lenga ki mari leina basana thidol ka logi waiba chapcha bai action lokhat pasung gane bagoina parak liba sasina ba Aadhaar card sing adu kana na kadai digi isu tor khibano haibadu gi kongul liba tangai fade midom yan jagi problem da ki Manipur gi yellow missing ki saktam kanna na bam hairoi lup jauna lamda masigi miyamna kongjang changsin tuna lagle bane Ngalingai Manipur maning makha tamba leibak kamba uina lengak lengi matamda Manipur da logi wangbada mitop pian cha sing changlak pagi athing baleramme niam gi matungina ayaba tawraga changlak lamme adugumba athing ba aduna Manipur na India da tin khraba matung da lauthoki bane amrom da Manipur na mireiba ka jumlon dari pangangkhoi gi saruk sing asi ningthina sambal khadaba yo hoba ngaktane masigi mathakta lamda masigi tongan tongan ba mafam sing da foreigners check post hangduna Manipur da Changlak liba miyam masin yam chumna changlak libra aiba di yangsin bagi thabaga se sahi lisang sina paikatana laglabane Manipur de Netherland permit system India lengak na chan halak pati ki tongan ba mafam da foreigner check post hangduna check to bagi thabak sa tharakle check tawrabasu loan da thukna bitop miyan cha sing changse lagle permit bayra ka changlak kiba miyo kya permit matam helaba phawba leiba yaure niyam gi wang ba changse lakki bitop miyan cha sina chingkhong chingya ge reserve forest area yauna Kunda laita sinduna mai makai saraga lerak padagi mausa ki akoi bagi phebam de hena agaiba pirakle masina natana lamgi matang da akoi bida leiriba singga umkhana ba thogandona lamda masege law and order gi phebam da tangdu laita da bo hele Imphal airport gi phagat ki ba sasina ba Aadhaar card paiba Myanmar masa sing asida natana Myanmar gi mioi kya Manipur da changlak tuna leiriba gi aibasi khangtok pa chungkane Hauset Myanmar da thokli birang asina maram oiduna Myanmar gi mioi kya marom loan da thukna Manipur da changlak tuna leiramba yare Nagalamarom dana abon mai mihat kamari lena fari bam yoi ani taseng na siana bam yoi ra Zeli yangrong baudi Assam Manipur Nagaland gi hana kilo singba atuan abon mai Tamenglong headquarter gi Polo ground gi NSN IM gi kedar sina September kuni thoi gi pung tarama thoi Magai tabada security force ki mamang makta da faraga pukraba matong nungthang na makuk to thom dan har ki bathau kamari lena lamda masege Civil Society Organization amasong bihat asigi je esin akan bakhongjan jangsin ke banabit mangani surakpa September kundare Imphal West ki police na langkol lai manai dagi Lanchapau Bosco Sonbai sahini fugani pan amasong Konthaujam maning tribal colony dagi Kentholung panbai sahini fuga tarut sahini fuga taret churapai adi fagat kre Magoi September kunikpan da Tengnopal Chief Judicial Magistrate ki court da video conference ki kutang da putoki bane Namida sigi sankai thumkai ki thabak da Chenai luina abon mai mihat asida slow tuna pa yoram baya bagi chingna balai magoi makhata na wang pong to bagi tangai fada balai bana namit taraga mangani police custody da riman bibina da haja kibani adoba ko na matam aduk sana lo bagi mathau ta de ai baga loina na namin mapandi riman pe kibane amarom da case national investigation agency da thigan na ba Manipur lenga ki sip secretary na Ministry of Home Affairs da ai ba zero lama thaduna haja ki basu laikre Kesa sesuai NIA na tiket pada kudong cara bagi yang mayuk na bana asumba pothok pa wagani kan pada gi NIA da sinna na ba thorang torok pani ai bayai thengla basu tengna asumba pothok kani ai bagi thaja balai re
Amaromda case asiga mari leina fari pamioi ani asi tasengna mihat asida lautuna ba yaubra abagi wang lakpa haure makhoi ani gi manungda langkol laimanai dagi lanchapo posko gonbai lalolup aduga mari leina de misamni aina ragang loi maira fai bin phongtorak pagal loina na thadok pirakna ba wakan mi pham pham ba haurakle singnaba yabo wafam de mihat asiga mari leina na manipur paksan hauri be yawasi namthanar ba amahekta phabagi mazatura haibasne Ado haujima ki wena di chap chaba hai pagam kiroi achumba du di court jor laba matam da khangba gam gadabane hangba jari ba wafam de tamyong do thokpa thaudok aduga imphal da leiba mioi sing asiga karamna bari leina ribano madugi aseng balangla langjin khangan pham toge India lega ki pistol sathariba lalolup amagi mathakta thigat pangam ngamlagadra aibase su khanga madi oire ngai ki wena irang nem thanar ba mara leitaba mi phaba oirabadi maduna to peirang am amuk thogan bagi maram oigane Abon mai mihat ki irang asi omdun leirba mai gi jing amagumbane abon mai gi asi baksang haujichu laudri rim smoke ta leiri miam gi thamoi da afawal luching ba ama mang ke ba kining tom pomle enaya da tijen bina ba haja ki ba du athawa matam da thaba to anthorok tana thikat ba horak labade irang asi nem tharpa yai mafung phana thikat pa ngam loi da case ama paisin dona thambagi mathausu tate Hiramasida ministry na su athuba da thabak paikhatuna case asi enaya da sinaba chungkani madu na tabadi miam gi mhausa gi punchi da chauna akai balak pa yai Atau pau amadana paujel dex tagi sarkar ki thabak ngai trabasu isana isada thabak pijana ba honarase laibaka se gimyam na laibaka sida poksaba pothok laibaka se gimyam na laibaka sida thok saba pothok jathong na hingba ko na dabaga loina na nomagi changdaba yadaba polam singdagi hauraga ake amaugi polam khudingmak mapalam dagi posilak tuna sinari miram da saba pothok kamati miram gi lehau dagi photorok pachinjak singda laibaka se gimyam na hingle Mapalamdagi pusilakpa polam sing asi leinanabagi sandal lambi asi marang kaina leitabana sarkar gi thaba phangnanaba honabada lebak asigi miamna achaw polam ama oire sarkar gi employee ama oinanaba honabada lauri yumpham phawo jonthokduna angam basing thawano homnare basigi khudong chaba lawduna angam athausin hingliba pansi mahing asi akhakpa phibamda leire angam basingi machom chadun hingjaba kayaso angam basingi mingda khudong chaba lawduna wanom sel lawbagi hainabida henjin khiduna mabaidade wanom sel Hanbangam dabagi mayum paupa laibangam daba yaunare laibaga segi miyamna miram dagi pusilapa polam sing laiduna hingbagi tangai fadaba oira pasida sel tanana bakona bada asauba waba amasu oire maram simagna thabak amata chumna tawba ngamna dre aibi yai industry masa masa tawduna pothok tuna huanara basu raw material puna mapalam dagi pusilapa pothoki mamalga sangdam narupada sendok phangba ngamdana awaba kaya mayunare Madamana industries amadi factory sing chawkharan bai basi lamdam asida ji susinaba mo oidre lebaga sigi miyamna sel tanana bagi tamak manari basi center gi thadorak ba chakot tharang ki senpham sing sayen ngai na dol loisina ba hona ba made center gi pithra pa polam sing asumba niyam gi makhata miyam da phangan da ba amasung miram gi polam sing lawning ba mamal da lawtuna karwar tawba sina sing mane masigi khudam haiba bo NGO sing tawri ba thabak sing miyam na mayek sing uba phangde Gas amadi kerosin sing polam sing sarkar na lip mamal ga chana dana jole amasung hing bada sang riba polam sing akak na ba mamal laite karbar wala sin lawding ba mamal da lawdana jole masida yengsen pina ba kana su laita bagum tawe madogi sa matakta mamal henjel lena trakna namthak tawdana pot jole khangla basu mari lena ba authority sin wakat bagi hainabi leba ga sigim yam da laitre mari lena ba authority sing da wakat bagi hainabi leba ga sigi miyam da laitre ta sing na bak angam ba Setuna chana bagi phibam amada lepa kasigi miam na hingli haiba tai masidagi khara khajik sa phana na bam yoiba amana mi yoiba amabu ikai khumna na hingna na ba ai khakta ge amade ai mangare ai ba wakal thadok na ba anoba system ama thi ba takai faraktre leba kasigi miam na hingba da changba sanpham sing kona na ba gam ba pothok pa amadi leba kasida thok saba raw material sing the industries amade factory sing link katuna pothok ki lambi rom tanga sigi leba kasigi miro na khona bagi tangai phada ba leire lambi isla pungning chang pagi tangai phadabasu sarkar da su leire Nagala barumda sem minister na Delhi da BJP ki national leader sing kanguna duna wari sanakre abon mai mihata chenaba sing athu matam da phan da khona gani aina home minister na sem minister da thajaba pirakre Madang jai ki risingani kuni thui ki angan basaruk ta pang thok dorpa Manipur gi assembly election asida BJP na jamna chauna bai pak tuna bu khana Manipur da BJP gi lengak leina da ba mari leina ba
Mari leina hauzik Delhi de leriba Manipur ki Chief Minister N Biren ngasi Union Home Minister Amit Shah amade BJP ki National President JP Nadda loinan atai BJP ki lusingba kaya yauna BJP ki National President JP Nadda na jar lautuna mifam pang thokre mifam adu ngarang nubidang pung mapandagi pung amapapa sathaki aire Bausi asina Delhi dagi phangba paugi matungi dadi wari sanaba adu Chief Minister ki maikai dagi Union Home Minister ga atuwana bonmai misi ki matangda NI ada sinaba ki ayaba pirakpa ki matangda Thagatpa phongdoke Nagalambarom Chief Minister na Delhi da BJP ki national leader sing ko unaduna wari sanagre abon mai mihata chenaba sing atuba matamda fananaba honagani aina Home Minister na CM da thajaba pirakre Mathang jahi lisingani kunithoi ki angan basaruk da pangthokadoriba Manipur ge Assembly election asida BJP na jamna chauna mai pagtuna amukhana Manipur da BJP ki lengak leinaba kamari leinana haujik Delhi da leriba Manipur ge Chief Minister N Biren ngasi Union Home Minister Amit Shah amadi BJP ge National President JP Nadda loinana atai BJP ki luchingba kya yauna BJP ki National President JP Nadda na chair laudana bifam pang thokre mifam adu ngarang no bidang pung mapandagi pung ama phawa sathaki aire Bausi asina Delhi dagi phangba paugi matungina di wari janaba adu Chief Minister gi maikei dagi Union Home Minister ga athuan abon mai mesi gi matang de NI ada sinaba ki ayawa pirakpa gi matangda thagatpa phangdoke Loinere Union Home Minister amadi Union Home Secretary ani maktam hada se NI na section na ticket pinaba ajake madai Union Home Minister na athuba matam de hada sita chenaba miyosing pharaga buk dawhari abagi thajabasu Chief Minister da thamke aire aroibada content sing asigi marwai pau khara asi pau tamjariba Manipur Local News YouTube channel amadi Facebook page asidagi hingwiri papunamak pathaga sari channel asida tumda kandarabadi subscribe to video wasna subscribe to biru maloinana like and share to busu kawi unupnamak po amukhana thaga sari